ngase phongkhiba tongan ba manipuri sifongsinga amasum thokhiba thawdawa thoksingdagi maruibi I pausing miyamda thamjagi ahanbada hoyelan paudigi lakusaraga Ministry of Home Affairs na lona yadab lupsing ni lapthokraba matungi ahanba landa PLA na Assam Rifles ta bom gi lang thaglaga numai caption duna ambush tokre Assam Rifles ki miyoi kras sokhankhi RPF Ministry of Home Affairs MSA na tha sigi taraga humdoi da Manipur da operate tori ba tongan lahulu manga masuma khoigi arm wings sing yauna korkom amadi asukna singba UG organization singi apun lup singbu sahi manga yoina makhata na lone ya da lup sing na lakthukraba matunga si numit mari ni salakpada lahulup sing sigi manungda ama oiriba People's Liberation Army PLA gi Lanmi sing Assam Rifles da bom gilang thakba loinana nomai kapsin dunu ambush tarokre Thaudo singa se pung nipan tarakpada Tengnopal district ki manung saliba saibol da leba kun 20 AR gi C company gi personal singda bulletproof truck Casper tongduna kem masitigi Tengnopal tamna lakpa gi lambida narum khulen amadi narum khunau ani gi marakta leba lambi gi mapam amada ambush atharaki banari PLA Lanmi singi maikedi gi AR singna lakhiba lambi sidai improvised explosive device sing hana plan tawduna thamlaga pokhayalaba matungda nongmaina su amuk kapsin ki banari landa ashida AR gi maikedi gi su handuna nakalani gi marakta pung amarom hena khutonaki adumaina mak nakalani makta asu open yaw gi pau phangkidi amarom na 20 AR da satharaki bulanda adu media channel khara da su tawnari be United Cookie Liberation Friends UKLF na sathabu oigani haina phongdok narakle hairaduna wafam asi aranbu wafam ne masum thaudo aduga UKLF ka mari lenadi haina cookie lahulu basi gi joint skate T James na khuyek piduna thadora kwasiro lamana phongdorakli panbaya badi MSA na Manipur gi lahulu khrabu unlawful organization sing ni haidunu sei manga gi oina athingba thamlaktringa gi mamang hawkibu July 3 ki numidang pung 3 minute kullom tarakpada su saibolda post leiba 20 AR gi kemasida Lalhouba sina numai amadi bom kapsinduna landa singkhibagi thagdok laikhibani loinana thagdo sigi matangda Revolutionary People's Friends RPF ki Assistant Secretary Publicity bam kimna thulakhiba sirolamana ngase pung ni palom tarakpada more regi kilometer kulmuk salaga leiba Tengnopal district ki narum amasum saibol khulani ki marakta PLA gi akhanaba kangbu amaga Assam Rifles ki khutona kre hairaduna khutona badura Assam Rifles ki miyoi kras sokhankhi haina phongdorakli siorla sina makhata na hai PLA gi akhanaba kangbu sina kangluk pudimak nungsi sanana ingna sikna khunda minaram ba haujukna yeknaba Indiana kangluk amaga nungsinadana ba yengthina hananaba siliba thausilna nakpakta abadagi khana chainabagi thokpadagi lanjena khibana maram oiraga khuntak lansibigi masak oiraba more da satpa yengsin khongsat amagi lambi da Assam Rifles ki kangbu thengnabadagi khutokna khibani ngasidi more da India gi loiram mara session hananaba matam sunaraba technology ki ayaraba ki location point KLP samgatuna more asi mayang Lanmi singna pungkoi koisilaba yumdauna leiba mapam amoire masida khunda minari ba miyoi khara sibu nungsi chana lemina hanbagi muhuta amada tongshinduna nakpak tan handuna hana suna hali loilam lenga mara session hanbada kanglu masel yingthina hanba si makhoi gi khulai amani hari RPF amasu masigi Lanmi sanglo PLA na iramdamna khunda minari ba isilinaw singi marak yekna ba Indiana khaibung tana ba siliba thausul thaurangbu mamu yaithektuna kanglok khudima nungsi sanana khunda hanba haibisi taw fodraba ithaudang ni haide ne su pausta makhata na phungdorakli atopa paw madana Myanmar Lanmi na leba sigi state ahumda Lalhouba singi akanba attack mayunare sei kyagi mamangdagi Myanmar gi wayel subli pairakhiba military junta na leba sigi ethnic minority singa masum atopa insurgent singa mayukna duna lakraba matung kumja English singa ne kunga mathoida amuk hana military ku tawduna wayel thawda punamak paisin khibadagi anti military force singa matoina sungshina khibadagi leba sigi Lanmi da asobu singna ba moirakle oirakliba phiba masigi matangna Myanmar Lanmi gi huangang loi zomin tu na phongdo khibada leba sigi awang nongpok thangba sarukta leiba San State nongpok lomda leiba kaya state amas nungsuk lomda leiba Rakhine state military junta gi mayukta lan horiba Lanmi kyana akan be tek satharak laiki maram sina haidi state ahum sida leiramba Myanmar Lanmi gi mapam sing hongdokpa hawre amasum Lalhouba singna military post singi mathakta drone sajinaduna bom kya thadrakle haiki maram singa sidagi Lalhouba singi drone bomb attack singi mayukta Myanmar Lanmi sing action na bigdama athubagi oina lokhat phamtok thabak sing lakhal haina su wangang loi sina ngarang makhata na phongdoki
Nayito capital labor Myanmar Lenga ki staff sing su asiguma phiba masi mayuknana ba Nayito council ki secretary Tin Mong Swensu Fongdokraidi Adumaina ma capital city si security ki khudong sa da sing leide ha wafam di secretary asina yaning ba Fongdokidi Lokholak ki tharang sing si kari guma emergency phiba mayukna raklabadi maduda mating pangna banaki Mangna Paugi agency amada makhatana Fongdokibada Myanmar ki military junta mayukna bagi damak pro democracy Politicians singna liberal government ama fawba asem laiki maramasina red to Nayito haina khangnaba campaign ama capital town singak senana blokhol haidi amaromda Myanmar military state administration council SAC na ngang thokiba order amada Leibak Ashigi basic military training phanglaba mipum khudimak Leibak Ashigi damak thabak tawnaba sem saduna legadabna haina sukhangan khaidi panmayabadi numit khrani ki mamangna Myanmar military lainga ki mayukta lan horiba lup kayana Leibak Ashigi Lanmi ki mathakta akan be attack sa tharakpadagi Myanmar gi miyoi kya Mizoram gi Samphai district ki manungsanba Zokhothar gi mafam khrada hangba relief camp sing sangja phamlauduna leirakli bani hanasu pawshita phungdorakli atop paw madana ekar nipurom henba singmai de tharama popi pambi singyan thatkre headquarter IGR saukna ngasi thokpa sirolabanda ngarang urkhul district ki ekar nipu hena sawa singmai de tharama popi pambi sing urkhul district police Forest Department amasum atai security personnel singi joint operation amana yanthatuna mohan krari operation asilengana satharakliba war on drug campaign gi manungsana sathakibani thasigi amada district asigi phadang amasum samphukhul gi marakta lebe ekar nifu hen basing mai gi sarukta popi pambi sing thare hebigi paw numin asida sathakhiba joint survey amana khanglakibadagi ngarang combined security force na sangsinna popi pambi sing asi yanthatuna mohan khibani haidi Thagdos ki matang na minister na social media ra fongdora ki buwa pamamadasu popi pambi singdana tana lauk sangamadi popi pambi thabda seasonara ba polam singsu mai thadoktuna mangan khirari atopa paw madana mo Myanmar Lanmi kunga mapan Mizoram police surrender tokre numit khrani gi mamang gi Myanmar lengak pari ba military junta gi mathak lan hori ba tungan ba furup singilar hulup singa Mizoram ngamkhai tainana lediba mafam singda Myanmar army gi marakta akan makhu thokna bagi thaudok singda Myanmar Lanmi sing Mizoram police surrender torakpadi gi Assam Rifles na helicopter na Myanmar ta na thilubagi thaudok thokraba matung ngasinung thilpung aniga minute taraga mangaram tarakpada su Myanmar gi Lanmi kunga mapan Mizoram gi saikhum phai haina khangnaba mafamda yorkhibaga loinana Mizoram police surrender torakre pausna haibada ngarang Mizoram ngamkhai digi kilometer tarago humdoirom lapna leiba Tuibol area da CNDF ki Lanmi singa Myanmar Lanmi gi marakta pung mari rom sumna akan mamona kuthona ki haidi thaudo da Myanmar Lanmi ani sikhipaga loinana CNDF ki maike degi sumi hum aso apan yaw ki haidi nakalani na akan mamona kuthona raglaba matung da holu basiga Myanmar Lanmi gi marakta yana ba mapurakpadi gi Myanmar gi Lanmi singa du surrender torki bani makoina Mizoram police ta makoina pairakpa khusu khulai ma sum bomb singa kona na sangjaraki bani surrender toroglaba Myanmar gi Lanmi singa du Mizoram police na Baphai Village Council, Baphai Branch, Young Mizo Association Galoinana, Taram Oku Galoinana, Makata, Bamoki, the Molokana, Batavok Toram Singidama, Assam Rifles, the Kushina Credi, Atopapa Madana, Amukasu, Pawai, May Taramle, Handak Sagi, Laurok Pantar, Yainabigitama Kauraga, Tamba, Pawai Sing May Tabigi Tagdo, Anirak Tokra, Bamatunda, Handakta, Amukta, Sigitaraga, Marigi Numidang, Puntareka, Makhairam Tarapada, Tawal district Singtam Maning Lekai the Liva, Sapam Manglemba Apokwa is Asawbigi Ngarang Ningol Sakova Numita, Yainaba Pairaga Tamba, Laurok Amagi, Pawai Masakang the Vising May Tadoklam Hadi. Tagdo Asibu All Tawal District United Clubs Organization Akan Mamona Yaning the Bafundo Kibagaloin and organization Siki Make Ngarang, Pawai Sigi Mapuda Angamating Pankradi. Mating adu organization gi president Rajan Laisang team na lusingba team amana mai thadoklam kiba phawai pai kiba mafam yengshilaba matungda khusna kibani organization asigi advisor mutum tombi masana thawdo wasi Leibak masa tadaba thawdo une hakiba galoinana sienaba sing matik saba serak pi gidabane haki atopa pawamandana koki masa singna phajadaba wahi wata da karem narakpari gi makhoi gi telephone number sing block tauksinduna thamnakli Romita hakthenaba pawdam ikaudagi khunjama May Ahumdagi Irang Horamdaida, Koki Singa, Hanadagi Ok Loktok Loksin Town Narakpanina, Puna Lupali Sing Humdrarongi Mamal Ogadava, Pangsau Sau the Ohum Logi Haidunalaki. Adum Law Narakpanina Awat Passing Amuk Hablaki Haidun Lupali Sing Kun Katamak Piramlaga Ohum Puduna Satkipani.
ꯃꯈꯣꯏꯗꯤ ꯃꯦ 3ꯗꯒꯤ ꯏꯔꯥꯡ ꯍꯧꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯈꯪꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯗꯤ ꯈꯪꯈꯤꯗꯦ ꯑꯗꯨꯅ ꯂꯨꯄꯥ 10,000 ꯈꯛ ꯄꯤꯔꯝꯂꯒ ꯑꯣꯛ 3 ꯄꯨꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯋꯥꯠꯄꯁꯤꯡ ꯄꯤꯔꯛꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯏꯀꯧꯗꯒꯤ ꯈꯣꯏꯔꯝ ꯔꯣꯃꯤꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯖꯨꯋꯥꯖꯜ ꯃꯅꯥꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯛꯂꯤꯕꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯄꯨꯔꯣꯏꯕꯒ ꯑꯩꯒꯗꯤ ꯍꯤꯡꯅꯕꯒꯤꯗꯃꯛ ꯁꯤꯟꯐꯝ ꯑꯣꯏꯅ ꯑꯣꯛ 100ꯃꯨꯛ ꯂꯣꯏꯕꯅꯤ ꯑꯣꯛꯁꯤꯡꯒꯤ ꯃꯁꯥꯗꯒꯤ ꯍꯧꯔꯒ ꯆꯥꯎꯍꯟꯗꯨꯅ ꯌꯣꯛꯄꯅꯤ ꯑꯗꯨꯕꯨ ꯏꯔꯥꯡ ꯍꯧꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯈꯔ ꯌꯣꯟꯊꯣꯛꯈ꯭ꯔꯒ ꯑꯣꯛ 60 ꯔꯣꯝ ꯂꯩꯍꯧꯕꯗꯨꯗꯤ ꯂꯣꯏꯅ ꯃꯥꯡꯍꯧꯔꯦ ꯍꯧꯖꯤꯛꯇꯤ ꯑꯣꯛ ꯂꯧꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯦꯂꯤꯐꯣꯟꯁꯨ ꯐꯥꯎꯅꯗ꯭ꯔꯕꯅꯤꯅ ꯁꯦꯜꯁꯨ ꯃꯥꯡꯂꯦ ꯑꯣꯛꯁꯨ ꯃꯥꯡꯂꯦ ꯃꯈꯣꯏꯅꯁꯨ ꯐꯣꯟ ꯇꯧꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏꯅꯁꯨ ꯇꯧꯗ꯭ꯔꯦ ꯃꯔꯝꯗꯤ ꯀꯨꯀꯤ ꯂꯣꯏꯅꯃꯛ ꯇꯧꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒ ꯐꯣꯟ ꯐꯥꯎꯅꯕ ꯀꯨꯀꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯥꯝꯃꯤ ꯊꯥꯛꯁꯤ ꯀꯛꯁꯤ ꯌꯥꯎꯗꯦ ꯃꯈꯣꯏꯅ ꯑꯃꯨꯛꯈꯛ ꯐꯣꯟ ꯇꯧꯔꯛꯄꯗ ꯏꯄꯨꯔꯣꯏꯕ ꯂꯩꯇꯦ ꯍꯥꯏꯔꯨꯕꯗꯒꯤ ꯇꯦꯂꯤꯐꯣꯟꯗ ꯅꯈꯣꯏ ꯅꯨꯄꯥ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒ ꯈꯪꯅꯁꯤ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯎꯈꯤ ꯈꯣꯟꯗꯥ ꯑꯗꯨꯗ ꯑꯩꯅ ꯅꯈꯣꯏꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯏꯄꯨꯔꯣꯏꯕ ꯂꯥꯛꯂꯒ ꯇꯦꯂꯤꯐꯣꯟ ꯇꯧꯍꯜꯂꯛꯀꯦ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯋꯥ ꯉꯥꯡꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯆꯩꯔꯒ ꯐꯣꯟ ꯀꯛꯊꯠꯂꯒ ꯊꯝꯕ ꯌꯥꯎꯈꯤ ꯏꯄꯨꯔꯣꯏꯕ ꯂꯥꯛꯂꯒ ꯄꯨꯝꯅꯃꯛ ꯇꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯑꯃꯨꯛ ꯐꯣꯟ ꯇꯧꯗꯨꯅ ꯏꯇꯥꯎ ꯅꯈꯣꯏꯅ ꯅꯨꯄꯤꯗ ꯉꯥꯡꯂꯤ ꯁꯛꯂꯤꯕꯁꯤꯡꯗꯨ ꯍꯌꯦꯡ ꯃꯈꯩꯗꯤ ꯇꯧꯔꯛꯀꯅꯨ ꯍꯥꯏꯈꯤ ꯑꯗꯨ ꯍꯥꯏꯔꯨꯕꯗ ꯃꯈꯣꯏꯅ ꯏꯇꯥꯎ ꯈꯥꯃꯦꯟꯂꯣꯛꯇ ꯂꯥꯛꯎ ꯅꯣꯡꯃꯩ ꯀꯥꯞꯅꯁꯤ ꯍꯥꯏꯅ ꯀꯔꯦꯝꯅꯔꯛꯈꯤ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗꯒꯤ ꯀꯨꯀꯤ ꯃꯆꯥꯁꯤꯡꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔꯁꯤꯡ ꯕ꯭ꯂꯣꯛ ꯇꯧꯁꯤꯟꯗꯨꯅ ꯊꯝꯂꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯈꯥꯡꯂꯒ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯂꯩꯐꯝ ꯏꯀꯧꯗ ꯍꯟꯖꯤꯟꯅꯤꯡꯂꯦ ꯏꯁꯥꯒꯤ ꯌꯨꯝꯗꯒꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯩꯇꯥꯕ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯇꯩ ꯂꯩꯇ꯭ꯔꯦ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯛꯂꯤꯕꯁꯤ ꯑꯍꯤꯡ ꯇꯪꯈꯥꯏ ꯇꯨꯝꯂꯛꯇꯕꯅ ꯑꯋꯥꯕ ꯑꯣꯏꯔꯦ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯟꯖꯤꯟꯅꯅꯕ ꯌꯥꯅꯕ ꯍꯣꯠꯅꯕꯤꯌꯨ ꯏꯀꯧꯗ IRB ꯑꯃꯁꯨꯡ ꯀꯃꯥꯟꯗꯣꯒꯤ ꯑꯥꯎꯠꯄꯣꯁꯠ ꯍꯥꯡꯕꯤꯌꯨ ꯃꯊꯪ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯁꯅꯥ ꯂꯩꯕꯥꯛ ꯄꯥꯎꯆꯦꯗꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤ ꯕꯇꯥꯂꯤꯌꯟ ꯑꯃ ꯂꯜꯍꯧꯕꯁꯤꯡꯒꯤ ꯃꯐꯝꯗ ꯆꯪꯖꯈ꯭ꯔꯦ ꯑꯦꯛꯁ ꯃꯤꯂꯤꯇꯔꯤꯁꯤꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯅꯕ ꯖꯨꯟꯇꯥꯅ ꯈꯪꯍꯟꯈ꯭ꯔꯦ ꯆꯩꯅꯥ ꯕꯣर्डर ꯃꯅꯥꯛꯇ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔ ꯑꯥꯔꯃꯤ ꯕꯦꯁ ꯑꯃꯗ ꯂꯩꯕ ꯑꯥꯔꯃꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯂꯝꯗꯝ ꯑꯗꯨꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯜꯍꯧ ꯂꯨꯞ ꯑꯃꯗ ꯄꯨꯂꯞ ꯆꯪꯖꯈ꯭ꯔꯦ ꯍꯥꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯨꯞ ꯑꯁꯤꯒꯤ ꯋꯥꯡꯂꯣꯏ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯍꯥꯏ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯜꯍꯧꯕꯁꯤꯡꯅ ꯆꯪꯖꯔꯛꯈ꯭ꯔꯕ ꯂꯟꯃꯤꯁꯤꯡ ꯃꯤꯑꯣꯏ ꯑꯄꯨꯟꯕ ꯃꯁꯤꯡ 234ꯅꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ 119ꯅ ꯂꯟꯃꯤꯅꯤ ꯑꯃꯁꯨꯡ 134ꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯁꯟ ꯁ꯭ꯇꯦꯠꯇ ꯂꯩꯕ ꯏꯟꯐꯦꯟꯇꯔꯤ ꯕꯇꯥꯂꯤꯌꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯤꯒꯨꯂꯔ ꯑꯥꯔꯃꯤ ꯐꯣꯔꯁ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯋꯥꯉꯥꯡꯂꯣꯏ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ एरिया अचौब सिटी लोकाई अथुबद एलायंसना लौसिनबा ngamlaba याबगी फिवमदा लेरे सरेंडर असि मपुंग अरकान आर्मी म्यांमार नेशनल डेमोक्रेटिक एलायंस आर्मी अमसुम तंग नेशनल लिबरेशन आर्मी 3 ब्रदरहुड एलायंस ना हौखिबा अक्टोबर 19 की मिलिटरी गवर्नमेंट की मयोक्त सथरकपा लान की मतुंगदा ओइरखिबनि एलायंस असिना मखोइना साउनो माइ पाकले हाइना क्लेम तौरी अमसु मिलिटरी लेंगाना मखोइगी टाउन अहु मांखरे हाइना नवेम्बर 2 दा फोंदोखिबा लेख्रे सन स्टेट की अवांग थंगबा सरुकता सोकनारिबा लान असि आर्मी सिंगी असौब सिंगनबा म ओइरि कुमजा इंग्लिसिंग अनेगा कुनगमाथोइद मिलिटरी ना लेंगा पाइख्रबा मतुंगदा लिंखतखिबा पीपल्स डिफेंस फोर्स ना हौरक्तुना हारिबा मफम सिदा लंथेंगनरिबनि पीडीएफ की तोंगान ग्रुप सिंगना 3 ब्रदरहुड एलायंस याउन इथनिक आर्म ग्रुप सिंग पुनसिलगा लंथेंगनदुना लाखलि अमरमदा म्यांमार की नोंगसुप थंगबा राखाइन स्टेट लेबा टाउनशिप मंगादा मिलिटरी सिंगदा टारगेट तौदुना अराकान आर्मी सिना निंथोकाबा नुमित लांदारकपदगी मिलिटरी लेंगाक साउन सिंगनबा मयोगनदुना लेबनि मफम अदुदा हानना अराकान आर्मी अमसु मिलिटरी लेंगाकी मरक सही सुपामा 6 फेयर लाथोक्तुना सतनरखिबनि लेकेयर वाई कौब म्यांमार नेशनल डेमोक्रेटिक एलायंस आर्मी की वांगलोइने एजेंसी दा हाई कमांडर याउना सन स्टेट सरेंडर तौरखिब लन्मी खुदिंगमा कयाद मिलियन अमम अमसुम मखोगी इमुंग मनुंगी मियोइसिंगदा कयाद लाख अमा पीगने हाइखि सरेंडर तौख्रबा सन स्टेट की लन्मी सिंगतुना खुलाई थादोक्तुना संजरकपा अहानबा नते अक्टोबर 19 दा कुनलोंग टाउनशिप मनाक्ता अतोप्पा इन्फेंट्री बटालियन की लन्मी 94 खुलाई थादोक्तुना संजरखि अक्टोबर 19 की हौजिक फावबद पुना लन्मी अमसुम पुलिस पुना सनी हेना खुलाई थादोक्तुना संजरखरे हौखिबा थादा लान सथबा हौरखिबदगी करेन कया राखाइन अमसुम सिन स्टेट लोइनना सागाइंग रीजन द लन्मी अमसुम पुलिस संजरखरे हाइना इथनिक आर्म ग्रुप अमसुम इंडिपेंडेंस लोकल मीडिया ना फोंदोरखलि अमरमदा म्यांमार की मिलिटरी रूलर सिंग लेंगा की स्टाफ सिंग अमसुम लन्मी की एक्सपीरियंस लेरब सिंग मथक्ता मथौ तरकपदा थबक तौनब सेम सादुना लेनब खनख्रे नेपितावदा लेब सेक्रेटरी ऑफ एडमिनिस्ट्रेटिव काउंसिल
tin muang ena hai government staff sing amasum hanagi military personnel sing athu kai phibam lakpada mathau tawna ba sem saduna leina ba junta na order tokre mathau tarabadi asuguma unit asina mapan thokna amasum national disaster amasum security gi mathau tarakpada thabak torakpa yai haina order duna pali junta gi wangloi zomin tunna yum sakasanu mita hai san state kaya ha state amasum rakhan state amasing yamna ba khulai paiba lalhouba singi khuta military sing asawa sapu manangli magna hai mafam kharadagi military position kharadi mafam hongdokre amasum lalhouba singna drone sijinaduna bomb sama sama military force sing da thadarakre drone bomb attack tagi ngak thukna ba lengana lokhat pe aba thawrang na khotli haina junta gi wang loiduna phongdonakli Myanmar da mukna bagi phibam hengalagli ba sigi matang na UN Secretary General Antonio Guterres na nungnang ba phongdokre roinana mukna riba nakal ani makna misa miyam ngak sanbina ba appeal tokhi Myanmar gi lanjenari ba miyoi singi masing million ani henkre atopa pawmana separate administration pi dragadi cookie sing isana lengak saragani ITLF ki mathakta legal action lakholagani Basanta Kumar State asida khundari ba cookie sing weba to khwaiba separate administration ama sayolani gi manungda pidrabadi cookie sing na lengak sana ba thawrang loi haina Indigenous Tribal Leaders Forum ITLF ki General Secretary amuan tombing na phongdokre mangna makata na hai cookie sing na namna khundari ba Manipur gi tengno pal kangpokpi ama sum Chuchampur district ma khoi gi weba lenga ama thamlagani lenga asubu center na sakhang bidrabasu akai ba mataliti Cookie Purup ki Maikei digi su Manipur gi Maitei lenga asudigi thazaba mata thamba leiti Cookie singi waina marom dom lenga sana bigi wapam asi hauki ba tha ama sumna khanaraba matungda lapthokpani makhoi gi wapam asibu center gi Maikei digi sakhangdraba su akai ba leiti makhoi gi Maikei digi tokhaina lenga sana bigi phirep lawrakli ba asi Union government gi Maikei digi misang mikhai nai ba muongna thabak torakpadagi na haidi mangla makha taradun hai State asida cookie singna taliba separate administration ki demand si thatharu henkre adubo hauju phawlenga ki Maikei digi hiram asida mari leinana kariguma thaba mata phaikat palaitri maramaduna sayolani gi manungda makhoi gi demand sing thabak oina onthoktrabadi maromdom lengak sagani masidana tana makhoi gi oiba tokhaiba minister amasu thamgani kanaguma matana makhoi gi lenga asibu sakhangdrabasu state natragana union territory amagi manungda makhoi gi lengak semduna topham thokpa thabak sing loina pangthokani Cookie Zau singi separate administration pineba demand si BJP laingak ta yauri be MLA tarana su pineba gi damak ta lauduna lakli MLA tarana su hauju Manipur paliba state lenga si tampaki Maitei Furuki miyoi singna majority oiba laingak ni haina phongdokrabani Maitei na majority oina leiriba Imphal da mathau torama Cookie Zau Furuki laingak ki official singsu namduna talakre amuhana handuna thabak tawbigi thajabusu leiti Cookie Zau ki miyoi sing asi outsider sing ne haina Amit Shah na parliament phongdokhi belaide ITLF ka Ministry of Home Affairs ka mi ahum digi hauraga tangka kya thokna wari sanare adubu sab laikhai ama taba ngamdri haidi ITLF ki spokesperson Ginza Bolzon hai Cookie Zau Furuki miyoi kya tamthiba mongda hatkre adubu hauju phawda CBI natragana Central Agency singna misi sigi matangda matik saba thikat pamas ama phawba laitri Hauju phawda Cookie Furuki miyoi kungani thu leikhitabagi matangda CBI natragana National Investigation Agency da thikat hananabasu honagadabane amaramda ITLF na tonganba lainga mathamduna tokhaiba chief minister na singba sing khangani haribasi constitution gi wang madani haina Manipur lainga education minister Thanaujam Basanta Kumar phongdokhibane wapam sing asi Directorate of Enforcement and Public Relations IDPR gi auditorium da Hill Area Committee chairman Dingang Lunggang mai yauna pangthokiba pawgi mefam amada phongdokhibani mana makha taradun hai ITL ki wapam asi legal gi oiba miyengda satna yaroi lenga asi paibadi yauriba legislature singi apun mami mamang asi phamduna ITLF amasu mari lenaba miyoi singi matada sabsab legal action lakanaba wapam khanaba loire ITLF na phongdoragdiba wapam asina state ki law and order gi phibam da yamna sauna akaiba thongani wapam asima yamna thaudang yaudaba amani haina mi phamduna laukibaga loinana makoina laukthoragliba thabaksinga si akan mamongna yaningdaba sa phongdokhi Paumi sing na hangbu wangi pakum piraduna Council of Higher Secondary Education Manipur gi makhara phongniba class 11 gi lyric history of Manipur da aran wari sing yawi hen phongdoknarakpa thingnare miyamna aran wari yawba lyric tamle haribasi sahi asidagi hauna tamnadraba sanadraba lyric ni kumza English ngani ga taraga humda edu wadi gi hauna lyric asi tamnarakhibani edu hariba lyric asida yawramba aran wari sing adu
हौखिबा सहीदगी काउंसिल असिना सेंबा बुक रिव्यू कमिटी ने येंगसिनदुना असोयबसिंग सेमदोखरे चे सिदगी हौना तमलिबा लेरे असिदसु अरानबो वाफमसिंग अमता याउद्रे मतम अदुदा अरानबो वरिसिंग तमलंबा अदुगी मतांगदसु काउंसिल गी मैकैदिगी थिजिनबगी थाबक सतारे मरा लेरमसिंग मथक लोगे थाबकसिंग पैकलकनि हाइनसु मांगना मखाताना फोंदोखि मखा सतरकपोइना तो पपावमना ITLF ना मणिपुर कुकी फुरुपसिंग मखाताना खुंदाबा ngamhaloidawri kokomi ITLF Indigenous Tribal Leaders Forum na Manipur kuki furup sing makhatana khundaba ngamhaloidawri haina kokomi na phongdorakli Coordinating Committee on Manipur Integrity ki Media Coordinator Somendro Thoksom gi sirolamana hai kokomi na matam sangna laiminaraglaba kuki furup sing gi lamdam sida makhatana leibi yagadra yaroidra haina khanaringai talakta ngarang media ra sirolama miyamna thengna riba siyamna lebak thiba amani masina ओइररोइदबदा हेन लमदमसिदा खुंदामिनरिबा फुरुपसिंगदा टेंशन वोंगनबमदि मियामना सुंया यारोइदबु वही कया प्रेस की खुथांगना थादोरक पाइबसि मतम सांगना खुंदा लेता अदुन लैमिनरकलबा कुकीसिंगसु पुन्ना लैबि यादनबा तौबा खुजल थरांग ओइना थोकनि ITLF ना हाइरिबा मिंगथोलसिमक लमदमसिदा खुंदारिबा फुरु खुदिमकना यानिंगदि हाइबसि मखोइना खांगदबनि हाइरिबा फोरम असिगी लीडरसिंग असि कदाइदगी लाखपनो हंगनरिंगै तंजारा असिगुंबा Self government separate administration linkhanaba sem sare haina hairakpasi kuki sing manipur makhatana leibi yadanaba masana sinjabo oina thokani habisi makoina khangjinba fagani haidi thokiba thawdo wa thosi mapani gi sanglakpa illegal migrants na thokwan bani habisi state government amsum central government mayeksana khanglabo apamni handakta External Affairs Minister S. Joysankar na New York sanakhiba wafamda Manipur thokliba thawdo osi lamdamasida mitopna ka hena sangsilakpadagi thokibani haina phongdokhiba lekhrabani matang sida hangngingliba wafamdi India ka yumthangnana laiminariba Leibak Myanmar bu thugainabo honariba khulai paiba kangbu singa siga hawjik lamdamasibu thugainabo honaba kangbu singa siga naknaba mari leinei haibisu khanglaba simaktada India government karigi tumina laisinduna Manipur miyambu thakya wahalibasi India lenga ki kari karamba aron me agenda no hangnaduna India lenga na Manipur miyamda sengdopom thu haidi hana khunda leita aduna leikraba kuki sing phawa kadai no hainariba matamasida hawkhiba sahi decade khra asida inau nona Myanmar amadi atayum thangnaba leibak tagi sanglakhiba kuki mitop singna Manipur makhoi goeba tonganba lamamagi damak self government separate administration tawragani hairakpasi hawjuk leiribi irang si hena sakthurokna basinba lalongna haidi Manipur gi apunba mising lakh kunthra khra henba sigi manungda lakh khara kha oiba kuki kangrup adusu mitop singa yamba kuki singa sina separate administration talibasi India government amasu Manipur government kupna yenglaga serakpi hobu mathautai makhoi gi mathakta sabsabe action lokhatmam thu haidi India government amadi Manipur government anina laiba sida satnariba satna kanglon singi makhara paikhalakpa policy program kya reserve forest protected forest destruction of poppy plantation NRC updating tawnabigi thabuk paikhatnabo honarakpa sidagi thaidoknaba hawjuk tholiba irang asi tholakani maram aduna ngasi tholiba thawdo wa tokpuna maki teksak makoina lawhanduna makoigi mathakta sabsabe action India government lokhatpam thu haidi tholiba irang asida amuk ehena mai susinboina Anglo Kuki War gi samjin sajinba puwari bo hogolagliba mahiroi singna tamananaba lobby tawa education amadi atai section kya separate administration gi panamda autonomy lawba asina singba sikudakta handokadabani loinana India amas Manipur government su athubre action lokhatkadabani hairi India gi citizen singna phangjagadaba facilities punamak amata sithadana mitopna khulingwa kuki singa sina loksinba aduga amu onsinduna India gi benefited citizen oiriba Manipur gi miyambo khatpa tupa kya sa thariba sida India amadi Manipur government na yengduno leibigi maram kari no haibisi thamoi kairabo omsaknana khangliba Manipur miyam gi wakani matam leidingai da Manipur government na lamenba kuki mitop singa sibu lakshin biu Manipur miyambu irang pa ma tahanbigano haibo wafam serol sida thamrakli adu hauskoina di miyam pau sisu matang salu sinjaragi amas miyam puna no update ngaminasi